Good morning, ma'am. This is Delhi da ayunta nong su tai atuna injang mana masing gaise ising hayu ta hawalaga nong da homok ti sai de ade ade sing sai bodo sai da ja loin thumjang re gamla ga me meng bi ko video is da in mati am khak thamjaning ba khara thamakke madu de kai na kan da khoi ma'am na sum khangning ba khara dum lai ba ma le adum khangning ba da su ma le na khale madudi kaino hajarabada khoyi Jammu and Kashmir thokiba nahangi attack adugi mamang dagi hauna khoyi Bangladesh sing check tawba koi India gi maham khara da haidare anam mana maham jaga check tawba gi khongjang ji changjal le adana mayam na karino attack ti Jammu and Kashmir da koi dri tawgiba aduga tha ani hungi mamangi video me ama viral chal balayena haiba mi yawe adu kai mam dagi no khangdaba haiba tare madugi photo tai nate madudi khogi tha ni pan mapan gi mamang da khogi Bangladeshi haidare Bangladesh macha khoi youtuber ama khangna khogi India da ma to kamna khoi huran lanna da haidare ne ko kamaina changa da ge na haiba gi matang da mana khogi video ma same ba practical oina masana videos namma ga khoi India da changa paitare Sangkanda kemaina sangani kemaina passport visa yaudana sangkatage namani kemaina khogi sanga matunda bike kana dagi wai ga dagi karamba kaunti wai ga dagi aduga haiba citizen du sangjal lakadagi gaina khogi adumaina video je tak paitare adugi pose viral chaleba yamna kanna viral chalakpadagi madu challenge ma khalamne ba khoi India gi security da haitare ko ko India lenga to madum bodo security ko ye ga challenge ma khalam ne man tawri da almai ta nam bayal sala pade than ni pan mapan mamangi ni ko haije ado ko gi media sing da court to da phong ma me yongna re yongna pade gi di ko India government na madu gi pot to phom phom ko di ma ta Cheksin thourang na Bangladesh si sang pa verification to ba lana sang pa me am sing se di pot tong na kon na ba gi pot am khak paykhatlakpa su khakar hawra bai tare adagi amu hairiba video jing du uru matungda mu Delhi da laiba koigi youtuber amana mu koigi Delhi ma phama ma haidare koigi sahin ba kaina ko sonakan building ji opposite lai ji so koi Bangladeshi ma le ko moi maron se sonakan lai se ado kamai tau ge kan da sahin ba khai ma phama du da so koigi youtuber ma khangna madu da laiba musalman jing ji interview sum low bai tare hairiba video si matung lau kan da moi haiba me am du Bangladesh ne khum phai tare Bangladesh masane moi do che sam te audun India la pani khopani aduga sahin ba hai si da check to bala ke khoke changa ke khoke hai ga di hana khanbam changi police ke do ga na amaina khoi gi challenge ma khala me ta sum tham phai tare adom me am du uro kan da khoi India government se khoi gi Delhi gi police ka jalo ina khoi section thourang ko la verification to ba haure ngai marak tha khara ji gi matung da hai tare amuk haiba Jammu and Kashmir gi thoksalak pane kadagi di pura khoi gi India government action da lak ba haitare pura action na bu action ne per to ise ko ado jikti pura ji khoi gi haiba action je hairiba lana chang pa mayam do ta thok ti forward report to ti forward moi gi action ji tap tharoi gan haiba je phongtok patare tanza da haijaning ba je ji khoi je khoi Manipur gi oina di wari ne ko ko Manipur gi oina di koi mi ma siriba sahi ni eng me khomna sahi phadro bane adum mayam mapam pham khuni ma ta dum protest lai rangani hayeng se haida sahi ni farak pagi amai tau tuna koi Manipur da NRC ja mathau tai Manipur NRC ja mathau tai aduna hai posi koi India government da yamna kana taksan ba amna kanna haiba maram de koi mi yeng je Jammu and Kashmir da taw mi yeng da maina Manipur da mi yeng changi haiba je sisu thamjaning ma haitare yengo hojiki weather se nong kan tari ko Delhi da dekhoi gi building se asuna kan opposite ma thak ke de thak lai jo moi so koi Bangladeshi ma le moi maron je ko atamain toue adano je se me amna khang da ba kamaina e tha hum mari mamangi police me am verification to ba gi video me am viral oi mai to no hang be wa kholo nam lai ba to time te natte Bangladeshi ma cha amna youtuber ma kan India da changa pagi viral chat pa yan lu thengna birangoni khale adu da ki tam na action je ai lak bra na khale ko ai link jo tham jara ke adu khatana te link me am lei bane YouTube ta
ꯑꯩ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯃꯤꯡ ꯇꯥꯕꯤꯌꯨ ꯊꯥꯒꯠꯆꯔꯤ